ngasi phongkiba tongan tongan ba Manipuri sifongsinga masum thokiba thawdo wathoksingi maruoibi I pausing miyamda thamjagi ahanbada pannam pausedigi lokusaraga sanamahi lainingi pokpadigi siba phawgi matangna workshop pangdokre Manipurgi puari amadi nat ki masak ningthina khangdaba mina maraibak nungsiba khangloi paunam gunindro sanamahi lainingi pokpa luhongba masum korau nongabagi thauramsingi matangda Right Day Pages of Sanamahism haibadi numit taraga mangani subna sathagadaba workshop amangasi haying khongbal upong yumpham da leiba laining thau sanami sanglen da hodokre laining thau sanami temple board LSTB amasum Manipur University of Culture MIU na punasindra pangtok pathawra madu Manipur University of Culture gi BC Professor Paunam Gunindro Manipur lenga ki Tourism Department gi Director Ibohal Waikhom LOSTB gi Vice President Vidyavati Senjam Elias Wakhalam Jingbana Mathangsina Chief Guest of Honor amadi President oina saruyaki Thawra maduga mari lainana Professor Gunindron hai Manipur gi puari amadi nat ki mas ningthina khangdaba mina marebak nungsiba khangroi Manipur si sahi lising mari henbi ki puari leiraba masagi laining lon laingak lon amadi laisem lon sapsana leijaba ariba puari leijaba khunaini mangna hai Lining ama lairabadi lining adugi lining loan thajanabi laison tinson ira thauni amadi lining aduga mari leinaba harau kumai sing laigani hairiba masal sing asi sanamai lining de sapsana yaubana lining asi bu saliba singna mamutana khangning bagi tangai fadabale khunai asi maheurol dagi hauna hiram kya da mangjil thaba masagi lol mayek lining amadi sana kanglon singi pukai inak khunna thambiram khunai ni malem gi lol Lising taruk hena laibigi manungda mayek laijaba lol supnagi samarom sida Manipuri lol yauri ipai pusingna thambiramba pukai singa si matam kra yengsuludabana kanglon sing khangba wolam labasunga sidi pukai singa si tasin khomjin duna madi thigatunu khunai sibu malemda masak tak pangamnaba puna hona minasi magna makhatana hai handak pangthok liba workshop asi anirak subani workshop asi LSTB amadi MUC na karigidamak yamna maru oina khanduna pangthok libano haibisi malemda leirib lining khudimakta mapung iba masal mangaklai hairiba masal manga asi malem sita leiriba lining khudimak masal manga asi yawba thengnai malemna sak khangnaraba lining amada kari yawbagi haibada awangba miyeng wangawrol lining gi oiba pauktak sing lai gi oiba gori sing bul lining gi laisul tinsol ira thauni sing leijaba madi pokpa luhongba madi Korau nongabana singba thauram singda lining adugi thajanabi laison tinson ga loinana pangtokpa lining adugi harau kumai sing hairiba masal manga si malemda leidiba lining khudimaktusu sungsoi soidana laifam thoi malem punamagna yanaraba masal manga si yalhongai digi leiraglaba sanamai lining sapsana yawi aikhoi san isabu masa khangjaba isagi nat culture tradition si khangbagi sar yamna wali ngasi gi thauram aduda LSTB gi member secretary Maisnam Sibadata luwangna wahawdok warol piraduna hai kabui phurup ki sanamai lining satpa singi oiba topic singi manungda demonstration oina utpiyaba mayam puna khangminaba ya maiba singba ipan thaba yenkhong tambana singba makhal singa si miyamna khangana ba panamda thauramna se pangthokpane aikhogi phurup hingdana bagi khwaidi afaba khongthangni haina takpirakpa nauna thaupuba horakpadigi sangba sakalibi singa sina tabai khogi inat lining karam tauragadi hingbu oina manglomna sanctionbu yagadagi haiduna nainaba matamna hek pokpadagi siba phawgi matamna pangthokadoribasing mayam asi mafam mafamda marang kahenba sinpham sing asi yokhatpa thauna hapa matuktai masi mapung oina leibak miyamda khanganinglabadi hauji lamdam asuk yellow phurup sing lining asi lamkoi bisingna lakpa matamna YouTube ta amadi Google da thiba matamda lining thau sanamai temple board asi yaude Masina maram oiduna aikhoina aiba CM Manipur gi minister da pisinduna matamadu gi director da forward toraga lining thau sanamai temple board asi tourist destination gumbada oina hapina ba haijakiba du thaba oina pakatpa horamlagani khalli haikena su pausida makatana phongdorakli makasa tharak poina to papawmna African swine fever gi laisat yengsinana center gi expert team thungnare Action plan ama semnaba thorang tokre Manipur paktaknana ok singna tu African swine fever gi lesa sandoragli basigi matangna center gi mioi mari na saba expert team laktunu yangsinkre isterasi gi oiba African swine fever gi mari action plan ama department asigi minister in charge gi miyeng makha da semnaba thorang lapkhatle haina veterinary and animal husbandry department gi joint director planning Dr. RK
खोगेंद्रजीना फोंदोरकली संजेन थोंगदा लेब डिपार्टमेंट असिगी ऑफिस ता पाउमिसिंगा उनाबा अमदा डॉक्टर आर के खोगेंद्रजीना हाय स्टेट असिदा युमदा लोइब ओक्सिंगदा अफ्रीकन स्वाइन फेवर नादुना ओक्या पाक्तकनना सिरिबा सि येंगसिननबा सेंटर दगी डिपार्टमेंट ऑफ एनिमल हस्बेंडरी एंड डायरिंग गवर्नमेंट ऑफ इंडिया की जॉइंट कमिश्नर डॉक्टर विजय कुमार टियोशिया ICAR मेघालय की हेड डॉक्टर संदीप गता ICAR इंडियन वेटनरी रिसर्च इंस्टीट्यूट की हेड डॉक्टर अर्नब सेन यावना मियोय मरीना साबा टीम अमा लाक्तुना हकथेंगना स्टेट असगी तोवान तोवानबा अफ्रीकन स्वाइन फेवर थेंगनबा मफमसिंगदा चतुना येंगसिंख्रे टीम मदुना फील्ड थबक तौरिबा रैपिड रेस्पॉन्स टीम की मिहुतसिंगस उनदुना मखोयगी थबक थौरमसिंग सुपरवाइज तौखि स्टेट असगी ओइन अफ्रीकन स्वाइन फेवर गा मरी लैनना रैपिड रेस्पॉन्स टीम हुमफुगोतरे सेमबग लोइना तोवान तोवानबा इपीसेंटर कुनगा मापनदगी ओक लिसिंग अमगा सत्रुका तरागतरे निंगथीना कॉम तौबग लोइना मफम चाना फुमजिंख्रे मसिदनतना इन्फेक्टेड जोन सिंगदा लेरंबा कोलिक यावना मचिनजाक सिंग अतोपदा संदुरक्तनबगिदमक मानख्रे हौखिबा नुमित मरीनी मंगानी सिदा प्रोग्रेसिव फार्मर्स क्लब सिंगना लाइना लसेट असि कंट्रोल अमदी कंटेनमेंट तौबदा डिपार्टमेंट की मतिंग पांगबदी अनौबा केस थेंगनबगी सांग असे हंथारकली डिपार्टमेंट असि मिनिस्टर अमदी सेक्रेटरी नसु स्टेट असिदा अफ्रीकन स्वाइन फीवर की लसेट असि यामना कुपना सेनदुना लैरि डिपार्टमेंट की ओइनसु अनायेक यरकपा नतना ऑफिसर अमदी स्टाफ अमदा सुटी लैतना थबक तौरि लाइना लसेट असि खरा अनौबा ओइबा अमदी लाइना असि की सबसाना थिंगनबा वैक्सीन लेतबन अवाबा मदी ओइरि अदुबु लैना असिगी मथौ ताबा सेक्शन थौरांग लोखटपा ngamlabadi laina asi control to bangani state asigi oina department asigi minister gi miyeng khada laina asi lakshina na action plan ama semna ba thawrang lakhotle haina joint director na phongdokhi atopa pawmana AK Mission lusingo mihut kangbu ama ITLF ka susampura closed door meeting pangtokre suspension of operation gi interlocutor AK Mission lusingo Ministry of Home Affairs ki official singa Indigenous Tribal Leaders Forum ITLF की मियुट सिंगा सुसामपुर की इंटेलिजेंस ब्यूरो ऑफिस ता क्लोज डोर मीटिंग पांगथोखरे हौखिबा सगोल सिनेमादी इराइदे पांगथोखिबा मीटिंग अदुदा इंटेलिजेंस ब्यूरो NE की जॉइंट डायरेक्टर डॉक्टर मनदीप सिंहा तुली IB इम्फाल की जॉइंट डायरेक्टर समदन सुसामपुर की DC रदुन कुमार अमदी IB सुसामपुर की असिस्टेंट डायरेक्टर सरमिन थांगसिंगसु MSA की मैकेडी की सरयाखि मीटिंग अदुदा सईसिगी अगस्त 9 यूनियन होम मिनिस्टर अमित शाह का दिल्ली दा पांगथोखिबा मीटिंग दा ITLF ना तानखिबा डिमांड सिंग अदु कदाय फावबा खुमांग सक्सिलिबगी हाइना खनाखि हाइदि हौजि थोकलिबि इरांग असिगी की मनुंगदा लैखिदबा कुकी जौगी काउंकी मियोइसिंगी फुमफमगी मतंगदा सनखिबु वरी अदु माइपाक ngamkhide लोइनना तौखाइबे एडमिनिस्ट्रेशन की डिमांड की मतंगदा लमदम सिदा इंगदा तपथबा फिबम लाखंदुना डेमोक्रेटिक ओइबा मवंगदा डिमांड तौनबा AK मिश्रना ITLF ता खंगन खिसु हाइदि अतोप पावमदना वरोइसन पुरकपदा मतिंग पांगद्रबदी संबलई सेक्पिल की गिनीज वर्ल्ड रिकॉर्ड की सर्टिफिकेट हंदोकलगनी ओकेंद्रा मणिपुर थोकलिबि इरांग असि मलेमगी लेबाकसिंग मियेंग संगना वरोइसन पुरकपदा मतिंग पांगद्रबदी वर्ल्ड टोलेसोपियारी संबलई सेक्पिल गिदम गिनीज वर्ल्ड रिकॉर्ड फंग्रबा मोइरांगथिम ओकेंद्रा नमाकी गिनीज वर्ल्ड रिकॉर्ड की सर्टिफिकेट हंदोकलगनी हाइना खंगलकली विष्णुपुर डिस्ट्रिक्ट की मनुंगसना लेबा कुंबी पोलो ग्राउंड लेबा संबलई सेक्पिल स्कूल की कैंपस मनाक्ता हंदक इरांग असिगी मरक्ता लैकिदरबा माहिरु अनि की मिंगदा सेम साबा मेमोरियल्स क्राफ्ट ऑन संगाबगी थौरमदा मोइरांगथिम ओकेंद्रोन वाफम असि फोंदोखिबने थौरम मदुगा मदी लैनन ओकेंद्रोन हाय इमा लेबाक इरमदमना वारगा इरैसा सिंगना अवाना नंगलगा तुमिना खांगद्रो लेबगी वांतुक लैते इरैसा पुनमंगना अवाब तारबा मितै फुरुप कनमिनसि लोइनना सेक्शन मिकुपना होमसिंगना लैमिनदुना इमा लेबाक इरमदम इजाति कनना बहना मिनसाइखि थौरम मदुर सरुक याखिबा CPIM मणिपुर स्टेट काउंसिल की सेक्रेटरी खेत्रिमयुम सांतना हाय स्टेट असिदा लेंगाक लोन सोयबा अमदी लेंगाक लैतबा मानबा मौ थौवोंना मणिपुर की इरांग असि ओइरकपनि इरांग असि लुसिनगी हायरबदि सेंटर की लुसिंगबसिंग ngalingayda लुसिलंबा यारबनि थौरम मदुर माइरोइसिंगना लैखिद्रबा माइरोइ अनिगी मफमदा अवाबा फोंदोकपुगा लोइनना इकाइखुमनबसु उतखियनसु पाउसिदा मखाताना फोंदुरकली मखा चथरकपोइना तोपा पावमन राजमिनिस्ट्रीना होटनरिबसि लेबाक मियामगी दमक्तनि खुरौ थांबा याबा थबक तौबिगनो हाइसराजेन स्टेट असिदा थोकलिबा था तरुक हेलबा नुमित चामगा मौद्राग हुमदoi सुरकलबा इरांग असिदा सोकलबा मियोइ के राजमिनिस्ट्री हॉस्पिटलना लेमना लयिंगदुना लाकली
मियाम पुंबा असुक वानरब तंजा असिदा पुबा थांगबा ngamloidaba mateng kya hairaklibा si laibak thibani masi amuk hana tawbigano ngasi phawda ras medicity hospital gi staff singna tumba chaba khangdana hotnariba si laibak miyam gi tamaktani haina hospital asigi chairman and managing director Hawizam Rajena phongdorakli North Eo sida leiba ras medicity hospital ngasi pawmi singa unaba amada hais Rajen hai May ahumdagi haudun state asida thoklibi irang asida ras medicity hospital na sel amata lauduna punna miyoi sahungu yankai gamari lengki masigi manungda admit tawkiba patient chamaga taraga taruk minor injury na saniga kunga tret amadi broad bed na taraga mathoini hospital asida irang asina maram oiduna asu open nanglaba patient maudraga mapan operation tokre masigi manungda miyoi ani operation tokraba matungda laikhidre amadi miyoi humna operation tawnaba sem saringente laikhidre Hospital asida admit tawduna la yengkiba patient chamaga taraga taruk asigi manungda general surgery department da kuntraga mapan orthopedic department da nipu neurosurgery department da kunga mathoi CTBS department da taruk plastic surgery department da ahom ENT amadi general medicine department da ani ophthalmology OMFS amadi psychiatric department da miyo mani loinana irang asina maram oiraga asu apan nangduna patient maudraga mapan operation tawkhibigi manungda general surgery department da patient taraga mari orthopedics department da nipu taruk neurosurgery department da mari CTBS department da taraga homdai ENT ophthalmology plastic surgery department da patient mangani masidana tana OMFS department da taruk amadi Urology department da miyo amagasu mai pangna operation tawduna lengki isterasi asuk luraba tanja sida hospital asigi staff singna makhoi masagi salary sing tamak lauduna miyambu lemna lengli masigi puksel sarba miyo kya manasu hospital asida lawriba thawdang asibu khangbiduna ngasi pawu leptana mating panglakli maram sin hospital sin state asigi miyam gi yefanabagi damak lawriba thawdang asi masak khangbiduna hospital asida pubu thangma ngamloidaba mating sing habiraktanaba mari leinaba singi appeal torakli asigumba pubu thangma ngamloidaba mating kya masing thingamdana hairakpa sina hospital sina miyam gi damak kathokpaga loinana hotnariba si makhatana hotnaba ngamlangloidra haibigi mi paiba phawi miyam nasu hospital sina state asigi siraba tanja sida lawriba thawdang asibu hena thona haptuna sogat piwaiki Atopa pawmana Lisipriya amadi sanaroi singbu CPI gi makedigi thagalakli Malem gi akoi bigi phibam kanba haibasi punamangna khangnarabas hakthingna sukchilagli be phibam kannana ba thawdang yabadi khunaisida yamanate mangjil thana thawdang yazaribi naujaribi Lisipriya gi punsi wari CBSE gi English syllabus ta yahole haiba tarakpada CPI Manipur gi maikedi gi nahona Lisipriya bu thagale haina CPI Manipur state ki assistant secretary M Joy Kumar Luwang gi sirol manhaidi sirol asina makha taribadi malem gi lebak yada climate change gi damak thawdang yawa loinana Istimor gi president Dr Joshi Ramos na Lisipriya Foundation linkiba sikakta natana malem gi miyam na maru oina suksilagli ba akoibi gi phibam sikana na bohonari ba masaknai ba misakyana magi damak pambom tingduna laikhrabani Maki thawdang si mipung khudimon sokot pham thuye masum aikoi isai sana thawdang si lawpham thu hene CPI ne lawi maram sina party sina handak ta pangthoki ba state amasum national gi asoba mipham singda environment kanana ba report sing puthokton warep lawkhi aidi amaram da party gi maikedi gi Manipur gi sanaroi singna kuntragatare suba national games ta medal kya irang na soholaba tala sid lawraktuna pikraba Manipur na saukrab state kya bo maithi ba piramlaga taruk suba position lawrakpa gi tamak su thagarpa pungdoi masima English nga maga samapan nga maudraga mapan Manipur na yumbu woituna pangthoki ba national games ta Raja Balendra Singha trophy lawba ngamki ba adudagi ta thabanate lal nanglabasu aikoi gi sanabigi mating sing adudi handri haina khabar gi editorial singthari bani Maharashtra haibi state asigi district ama muktang sauba Manipur na sapsana singnaba ngamli bani aikoi gi sanaroi sing mating fudokpa masu mathauna marok singnani hainingi aikoi bu powerhouse of sports haina singthari ba sigi sapsaba wan to du sanaroi sing utkhrainingi party is in sport ki damak tawbi aba thawdang kya yaduna lakli adungai hizam irabon sport ki damak toramba sing ning singduna magi mingda trophy yaw lingduna thabak sangslai ngasi su party na sportmen singi hena sakana ba thabak paikhat higani haiden su paus ta makata na palakli losilak poina to papomna sin Kuki militant singa Manipur gi Lalhoulup ani gi marakta khut thoknabada Kuki militant kulom sire
Myanmarga loonariba border pillar 61 amasum 62 gi loonaba manak nakpa Sanel district tainaba mafam amada sin Kuki militant singga Manipur gi Lalhoulup amaga akan mamongna nomai kapnakre. Thaudo asigi matangna press na phangma pawgi matungina di khut thoknabagi thaudo asing ngarang ahingdagi hawraga ngasa iu fawba satakibani. Khut thoknabagi thaudo dur sin Kuki terrorist singi maikaidigi miyoi kullom sire. Kaya amana asu apanangkre. Nakalani gi marakta pung kaya numay kapnaraba matung Myanmar romdagi Manipur ngamkay tamtamna sentorakiba Manipur gi Lalhoulup amagi miyoi sing IOF na fazing credit. Press na pangwa thazabi aba pawgi matung ina numay kapnaraba matung da Myanmar romdagi Manipur gi ngamkay romda sentorakwadagi fazing kiba singadu pripaki kedar taraka mari amadi atopa Lalhoulup amagi miyoi mapan puna miyoi kungo humdoi rom oigin haina thazanari aduma pusap sapa pawdi phangma ngamdri haidi